Kuki Joe Singna National Highway number 202 ge Sangkai dagi Mahadev Phawgi lambida Khairangam Jawjo Kauba Indian Overseas Bank ke staff ama kidnap tawkre hairiba ase aranba amadi yumfam yawdu wafam de haina Kuki CSO Working Committee urkhulna sengdurakle Committee asigi Department of Information and Media na thadorakpa charol amana hai Kuki Joe Singna hojik chathariba counter economic blockade ase mangjawna na miyamda khanghan khraba kanglon sing adugi makhada adumuk chathare Counter economic blockade asida kanagumba michum amata detain tawduna thamkhiba leite counter economic blockade chathari ngai manungda grocery item amade mana masing puduna lakpa India Post ki truck amadi khamke gari aduda yarakpa pochai sing lautha horaga postal article sing di soktana adumak puduna chalhanke masigi mathakta National Highway number 202 ke Mongkot chafudage Monaijang Phawbagi lambida police BSF CRPF amade Indian Army personnel kaya deploy tawduna leibane Masida micham ama kidnap tawduna puba haibasi oithoktabane maram aduna Kuki Joe Singda yufam yawdaba maral kaya sizinduna aranba paw sandokliba ase makha tana chathabiganu haina su cherol asina makha tana phongdurakle